अहानबदा मरोइबा पाउ थमजरी नागालैंड दा phajinkhiba MMTA gi chingaroi nipan agreement ema sahi tawalaga thadorakhre Ching amadi tam gi marakta hena nungsinaba puraknaba angamba thakta hotnagani haina CCSK gi nouna khallaba President Jeetendra Ningomba na phongdokhare amadi Matam sangna lambi sembidabagi mayok ta Imphal-Yairipok lambi thinhjinbagi khongjang changsinkhre Kurumjari Times of Manipur News yembiri bapunungpu kumantem jantal na taram nokjari hojik miyam da pauk santokna pijari Haukiba November 16 Nagaland Police na phajinkhiba Manipur Mountaineering and Trekking Association gi tracker nipan tekta kaidana Manipur yaurakhre nupi ani yauna phajinkhiba makhoi nipan belda thadorkhibani hiramasigi matangda MMTA gi President Bijay Kakching tabam na hai Nagaland amadi Manipur Sarkar ani gi marakta agreement amagi matung ina yanaba purakhibani asigumba thogdok amuk hana thoktanaba MMTA na su honage loinana sarkar na su lambi thong amadi rest house na singba darkar oiba thabak sing pakhat piyo haina su phongdokhe Sembidab, sina maram poraga, ipuna jukona sa pasuway, aduna, nasiso muka handa, media agi thongda, media agi mga hajibasi, atu matanda, Manipur Sakana, jukona taba ng bisilyo, amasun, rest house na simba, nakana iba, o sila kung sabi mo habisi, media agi thongda, kami Manipur Motorist, sa may kaidagi, Manipur Sakana, hamzari. Kasi ang kasi thador ko si, ipuna, ipuna wedagi kone, Amana koi quarter ki belong na ba koi tang tarukta tang ki nungawan phajinkhiba ni aduna mari taranda da mai sadan angami ko organization phajal da aduga matonga minimum fumunga da police da mo de nore police da thamjat sigi matam da koi MMT ni adum hai ban mi sigi product koi MMT membership tharaga ada koi mata kai da mau da koi chatta una negotiate tawre moi FIR case pa FIR lokale mo su water bi belong na ba ne koi kanna onare water bi belong na ba koi mi si ban membership na ada koi mata chatta banner thi da kai da na netra onare again sona kanda Manipur Sarkar makai dagi Deputy Minister ba di po mau tangkunga nipando malima phajinkhiba se Manipur Sarkar na mal di po mau Ching tam anigi marakta hena nungsinaba puraknaba angamba thakta hotnagani haina Committee of Civil Societies Kanglifak CCSK ge anoba President oiraba Jeetendra Ningomba na phongdokhre Committee asigi ahumrak suba mapong numit palan amadi handing and taking over of new office bearer thoram ngasi kumbalampakta leiba youth hostel da pangthokre thoram aduda CCSK ge President Arjun Telhaiva Advisor Joy Chungkham Kawagi Vice President Ima Kumu Chitwa ge President Ima Purnimasi Woki President Ima Bala amadi Suki President N Govina thoram mapu ina saruk yakhi CCSK ge nauna khalaba thaupuba sing adudi President oina Jeetendra Ningomba Secretary General Dollar Loitongbam Finance Secretary da Irom Subhasini Organizing Secretary L Jayanta amadi Media and Publicity da K Malembu Hanagi President Arjun Telhaivana charge sinake thoram aduga mari leinana rims ka khusamnadana lemna EP gi thoram amasu pangthoke chawrakna miyo yankhairom na lemna EP ki CCSK gi nauna President gi thopuraba Jeetendra Ningomba na haikibada miyam ga loinana lebak ki oiba thabak thoram kya angamba thakta pangthona ba hona jagani maroina Manipur gi apun bagi saktam da hena sesina ba hona bada mapung oi jagani Ching amadi tamgi mafam kya chatuna miyoi kya su unagani haike Hana mamangda sathajarpa tongan ba lebak sigi kunai sigi oiba khoi thogdo watuk mayamda yamna choburo logjarpa adugumna handaksu ai sana President oiraga Committee of Civil Society Kanglifak na Manipur da leiriba tongan ba group sing se amaga yamna nungsi sana ba khoi English ta hergi unity and integrity haitare masida yamna emphasis piraga thabuk togjagani aduna tongan ba ethnic group mayam mamna punsilaga sema Manipur sa ai khoi we are one haibase ekoi amakaktini haiba asiga mari leinana equal development unity and integrity ta thabuk togjagani Matam sangna lambi sembidaba bu yaning da phongdoktana Imphal-Yairipok lambi matam kaktana thinhjinkhre
Imphal-Yairipok faunariba yamna maruoiba lambi ama oiriba Imphal-Yairipok lambigi hauzik oiriba lambigi fibamasi matam sangna yengsinbidana thambabu yaningdaba phongdoktuna ngasi ayuktagi matam kaktana lambi thinhjinbagi khongjang changsinkhre ngasi ayuk anganbadagi hauduna irilbung langdum amadi wangkhembi mafam kayada lambi thingduna tire mai thaba amadi potsai paisinbagi thabak sathaki khongjang asiga mari leinana wangkhem youth nongyai leima youth club ki general secretary singakham somanandana hai government na term anigi mamangda koilas thakiba lambi asi matam sangna yengsinbidana leibana hauzik lambi asigi fibam asukki matik sokle kayara khanna mari leinaba authority amadi local MLA da haizarabasu tauge haina hairaga lambi asibu sembidana lakibani Maikai Songi Lupsingna November tang 13 fawbagi manungda deadline piduna lambi asi koilas thabinaba haikhrabasu thausadana leithokpadagi ngasi December tang amadagi tangai fadana khongjang asi sangsilakpani haina mahakna haikhi ban asi aikoi Imphal to Yairipok road hairaga aikoi irinbu makhadagi hauraga aikoi Yairipok poki manung sida leiriba aikoi gi lambi thong asi yamna phattaba adugumba condition amakak oirakba haidi aikoi ana aye pukatba den nungtigi school chachariba chhatra sing nomagi thabak tangai phadana chachariba miyam singsigi apanba kayam oirakba accident thokpadagi lambi afaba thidba honaba matamda asagi accident thoktana lambi sina phalaktabadagi tholokpa asugumba akaiba mayam asi lakpadagi aikoi khunja mari manga haibadi kairau langdom khanarok santrok adagi funan maring yaifrok maring kairau wangkhem khoi sanang semba maring adagi khoi karpur sungba maring hariba kunjas mari manga asina punchin jarakanda ngasi gi hariba tangai phadana khoi banasi tawjabani khoi lengakta kaya rak hana khoi pau haijarabani adubu makhoiga makhoina khoida asigumba commitment mayam amati pibiramba numi hapta asigi manungda tawja semage adagi numit ini sigi manungda semage haibana singba khoi mamangda haukiba khoi viren khoi honorable khoi chief minister oina thaupu biraba manipur gi khoi ming oina panjarabada khoi honorable chief minister biren su khoi gi kaino thambal nu kaithin sida mana ising seng harakanda hapta asing manungda semaga haurani haibadi khoi gi adugumba kaya amati pibiramaga commitment pibiramaga hariba commitment edu thabak oina onthopiraktaba sigumba mayam asidagi khoi iseng sengna hariba kunja singsida leminariba ichilena sing ima iben mayam pumnamaga sina thamoi nungda nuaitaba wakhal amaga loinana hariba kano khoi nasigi balasi tawjabani All Manipur Body Builder Association asinduna haying Imphal gi Jam Hall da Yangkhainithoi suba Mr. Manipur amadi Taretlak suba Mr. Khamba Manipur lisingani taranipan pangthoklagani hiram asigi matang da ngasi Kumalampak Main Stadium da leiba amba gi office da pangthokiba pawmi singa unaba amada Indian Body Builders Federation gi General Secretary Chetan M Patharina Manipur Body Builders Association asi IVVF gi saruk amani Manipur gi sanaroi singna national amasung international gi thakta saruk yaduna leibak asigi mingchet kya puraktuna lakle haiba wafam sing thamke. The team Manipur is the part of the Indian Bodybuilders Federation family, and Manipur, I don't consider Manipur as a state association. It is always the Indian Bodybuilders Federation, because the reason is that they have produced multiple athletes who have won a lot of medals in the national as well as the international championships. To name few, we have got currently Dinesh Singh, who has been the current Asian as well as the last year's world champion, who got the gold medal. We have got Sarita Devi, Rabita Devi, we have got Rishi and many others who have really been doing great work, not just for the Manipur, but not for the India, but also for our nation. And hats off to the entire team of the Manipur Association for doing such a mega event with so much of cash awards to my dear brothers and sisters, my co-athletes. For it is very important to give them the maximum cash awards. Ngasi malengi mafam singda pangthoknabagum World AIDS Day gi thoram state asigi mafam kya da pangthokre. Thoram asigi saruk ama oina border town more da tongan ba NGO mari na sinduna know your status haiba theme da rally chatkre. Rally manung da miyam da HIV AIDS dage matau karamna lapthok dage haiba awareness kya su miyam da piki. Tungda more da leiba Jehovah Orphan Home da leiriba angang singda acha thak yenthoki rally du da saruk yakiba awesome gi project manager Priona More town asi cross border oibana HIV AIDS ke laina asi sandorok ki changwangi
maram aduna laina asidagi ngakthoknaba miyamda awareness piba mathau tai haike December ki tangama Wallace Day nimit ni ado ngasi akoina moreda lagi NGO mayam pullaga haibadi osomne OSD ne new generation ne DPU ne pullaga moreda rally ama sinjai maramdi morega barmaga tainaba cross border conflict mayam laibnina adudagi barmarom dai changakpa HIV gi red mayam khalakpa kolakpa aduna akoina awareness oina asi rally ama sinjari rally dum challe aduga rally chappa lor red ribbon campaign tawraga mayam da paugi marakta na ten babre matang logjari Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningthi Zaraba Fizol Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba Nupi Singhi Oiba Fizol Singh Kongbigani Pravia Emporium, Singtamai Chingamathag near Jemon Gas Building. Breaking Matungda Mayam Taram Nokchari. Khongdok tuna thamba phawai masakhang da basing na mai tharam bigi thogdok lepalaitena thokli. Ngasisu charangpat mayai lekai da yaina bigi damak paisindana thamba phawai mai tharamle. Phawai sing adu charangpatage thoksom okendro amadi sagol sem ingosa anigi lokfam singni. Phawai sing adu mai tharam batanatana manak nakna leiva ngayokpa pukri dasu tin hidak thadaram ke hairi. Sakhang daba khulai paibasingna kidnap tawkhrava Imphal Dimapur lambi paring sembagi thabak pairiva Sivalaya company gi sinmi ahum ngasi fawba mari makong khangba ngamdana leire ngasi ayu angan badage hauna Kangpokpi district ki tongan mampham singda combined force na sinmi ahum adubu kannap gi damak thibo humgi thabak sathari operation adu ngarang dagi sathaba horikibani Tha asigi nipan dagi hodana numit humni chupna Tamelong district headquarters da pangthokadoriba tara manga suba state level orange festival gi saruk ama oina orange queen contest ke screening ase Imphal gi north AOC da leiba classic hotel da pangthokre screening adu da Mr India International lisingani tara manga heli laithang bam advocate Kavita Kaisam amadi mamang sahi gi orange queen lisingani tara tret Sangita Thiamna jury member oiki loinana ngasigi screening adu da contestant tara taruk na saruk yakhi hiramasiga mari leinana organizing committee ki convener namlulung gangmai na hai komla thariba farmer singi puning thogatnaba amadi lamdam asida komla marang kaina puthoknabagi pandamda orange festival asi pangthokna laklibani haiki. The main objective of this festival is to promote the interests of the orange growers, and in this festival one of the event that which attracts the maximum crowd is Orange Queen Contest. And so in order to start with Orange Queen Contest, the first step that we do is we conduct a screening. So today we are conducting a screening of the Orange Queen contestants at Hotel Classic. And here this year we receive applications from different parts of the state, like we have a representative from Churachandpur district, Chandel district, Tamenglong district, and from Imphal area, and even from Senapati district. So we are looking forward to it. We are going to soon conduct the screening in a very short while. So we are looking forward to it. Chief Minister N. Birena Sahi asagi April kunmari da sangaduna miyam da sinakrava Ukrul district ke Phungrai tangda leiriva Women Market Complex ngasisu mapung phaba kaithel ama oiba ngamdri. Sangakhiva tha taret phajilalba phawbada kaithel phambi singe chapchaba phampham pi dabana lalonbi kya ama lambi gi chidai da pot yonbi ge thabak chathari. Lalonbi kya amana lakadoriba Christmas mamang phawbada chapchaba phampham sing pi bineba sarkar ge thorang ngai hori. Lakliba December tara mari dagi tara truk phawba Imphal gi Khumal Lampak Indoor Stadium da pangthokadoriba Jitkonedo Championship da saruk yanab gi damak mapan gi sanaroi amadi state asigi sanaroi singna sathok chasin tawbada apanba thoktanaba Manipur gi Ching amadi tamda leiriba lanai sangstan sing amadi mari leinaba lup khudimakna matam asida ban blockade amadi general strike tawbigano haina Jitkonedo Association of Manipur gi cherol amana hairi. National Highway Contract Rate Fogdana Kwa Mana Putok Pusin Taubuda Kudaktagi Ating Batam Lehaina Rongmai Students Organization Manipur General Secretary Cherol Amana Kangalakli
Mahirolup asina kwa mana puthok pusin tawbugi mayokta akanba drive chathabaga loinena gari singsu check tawgani hairi. Ngarang dagi ngasi phawbada tongan ba mafamda thokiba thodok-singda mioi ani laikhidre thodok-sing asigi matangda police tagi phangba pawgi matung inna ngarang nungthil pung 3:30 taba matamda Churachandpur district ke Laisen village ta mioi ama masa matomta double barrel caption jaduna sijakhre laikhidraba mioi adugi mamingna Munlian Thang sahi 59 apokpa laikhidraba Haminglen kawi atopa thodok amadana ngasi Jibangi Vidyanagarda mioi ama thori yanduna siramle laikhidraba mioi adugi mamingna Telem Dhiras sahi nifu apokpa Dhananjay kawi Hojik pawgi marak thana ten babre amatanga logjari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matungda mayamba mukana taram nokchari. Apaspa sanariba Manipur amasung Jammu amadi Kashmir da operation sathabada yawba army personnel singi mayokta FIR tawbabu singnaduna tharakhiba plea adu ngarang Supreme Court na yakhidre. Apaspa sanariba mafam singda thabak tawriba armed forces members singi mathakta FIR loss tawbi mayokta Supreme Court ki Justice Mandan B Lokul amasung Justice U Lalit ki bench ta tharakhiba plea adu center nadi sogatkhibani hairi. Haukiva Sagol Sen Numit ki Nongyaida Arunachal Pradesh ke East Siang District ki Mongku Village ta maina sakpada yum nipan amangata thokre amangata thoklaba imung manunggi mioising Mongku Village ki Government Primary School da matam khargi oina sangjafam logduna leiri sana lupa yauna imung manunggi pochai kya maina sakpada yaukhre mayadu matau karamna horkhibano haiba khangba ngamdre local MLA Kaling Moyongna thodok thokfam da khudakta saktuna yang sokhalaba imung singda tengbang pikre District Disaster Management na sokalaba imung singda khudaki oina lupa lising ahungba chanipan pikre hairi. Kohima gi Kisama gi Naga Heritage Village ta Hornbill Festival lising ni taranipan ngasi Union Home Minister Rajnath na hogdokhre numit tarani chupna chathagadoriba festival manungda tourist singda environment friendly ohena bagi damak Nagaland government na tourist police hangdokhre Naga Wrestling Championship Miss Nagaland Contest Hottest and Fittest Men Competition Naga King Chili Eating Contest hariba makhal kayagi kumhaina ayingba misingi pungning chingsingadori Kohima gi mafam kharadasu night carnival pangthoklagani hairi Bharat ki Prime Minister Narendra Modi na ngarang G20 Summit ki ani super session da agenda mapan pukhatkre maduda mahakna G20 lebak singbo amatoina punsinaduna mara leirava senja thumjada chenaba mioi singi mayokta leminena ba wafam su yauke Donald Trump in the same place. There's Justin Trudeau. You can see Prime Minister Modi from India. There's Shinzo Abe from Japan. Donald Tusk, President of the European Council. Vladimir Putin, the Russian President. There's President Erdogan next to Vladimir Putin. A lot of the United States of America geni phumatoi suba President George H.W. Bush ngarang laikhidre George H.W. Bush na America gi Rashtrapati oiringai da
America ge Cold War da mahakna luchingkhi amasung mahaki masanupasu America ge nifumdoi suba president ohenkhi laikhidraba George H.W. Bush chahi marifudra mari sukre ningsingba yabadi George H.W. Bush na America ge vice president oina chahi nipan thokpuramkhi amadi ing lising amaga chamapan marifudra mapan dagi lising amaga chamapan marifudra humdoi fawba commander in chief oiramkhi loinana laikhidraba Bush na malemge ani suba lanjaw dasu saruk yakhi amasung statesman ama oina America bu lamjingkhiba misak amani ngasi ayuk phongkhiba Manipuri pause singe moriba pawmuk khangminasi Sangai Express Finance Commission amating pangani hairamlei Chief Minister Fact Encounter Armed Personnel singi wakat court na yakhidre Forensic Scientist sing yawba expert team na thizillani Manipur Sangai Festival lisingani tar nipan loisinkhre Phongdokhare Manipur Sangai Festival lisingani tar nipan loisinkhre Chief Minister na festival gi matam hongdokningba apamba phongdokhare Finance Commission gi team hankhre State ki maikai dagi tare suba central pay yauna project kungamanga pishinkhre ngasi wildlife forensic expert sing lakadori social media da thagat pinu Shyam Kumar army gi maikai dagi pukhat lakpa wafam supreme court na yakhidre janimsa hepatitis C lemna layeng bahore naharol gi thodang numit tara nichumna chatharakhiba Manipur Sangai Festival lisingani taranipan mai pangna loisinkhre tourism gi mathau taribasi 5-star hotel natte lu nanba amasung leifam safam nungaiba aduni governor sa chen khi haiba ningom thong kidnap nungi turel mapal singh minister Shyam Kumar na yengsinkhre ages policy amadi job opportunity da yumfam oiba thabak paikhatnaba taramga suba finance commission na recommend tauragani chairman Rian Lan Pau FIR lokhat handanaba army personnel singi wakat court na yakhidre Finance Commission ki team da project kungamanga gi proposal lankhatkhre ages policy mai pakhanduna na sing thabak pinaba honabada tengbangani NK Singh Chingmairong mayang langjing tamangda nganu kaya halamle Myanmar da gi lakpa maitei sing sanamai temple board na okhre sana laibak state ki financial system da manumapan fauna uba mawong da thabak tawba mathau tari Finance Commission Manipur Sangai Festival lisingani tarni pal loisinkhre Tourist singi thumpham sing minimum standard naglibra yengsinba mathau tari governor yumda yokpa sa halamba leptri mipaina basu hengatnaragli kukilal hobe chingnaba singna construction company amagi staff ahum nomai chingdonda kidnap tawkhre Imphal Free Press ki mathakta tarakpa case ki while in camera trial tawragani Ichel Express numitra ni chatharakpa Manipur Sangai Festival nat ki tharong kaya pangthoktan loisinkhre khulai paiba singna NH2 semliba Sivalaya Construction Company gi sabahum kidnap tawkhre FIR thangalakpa bu singna rakhiba army gi wakat Supreme Court na yakhidre Citizenship Amendment Bill gi mayokta M-suna protest sathakre iraiba Manipur gi semilon gi fibam fagat hanbada pangba yaba mateng pangani Finance Commission numitra ni chumna chatharakhiba Sangai Festival loisinkhre ina khulabnat chanavi gi machang mathum sing puthoksi governor sakhangdaba sa khangdoknaba expert sing ngasi laklagani Aroibada Maroiba Pawmukana Fangbigani Nagaland da phajinkhiba MMTA gi chingaroi nipan agreement ama sahi taholaga thadorakhre Ching tamani gi marakta hena nungsinaba puraknaba angamba thakta hotnagani haina CCSK gi nouna khallaba President Jeetendra Ningomba na phongdokhre amadi Matam sangna lambi sembidabagi mayokta Imphal-Yairipok lambi thinhjinbagi khongjang changsinkhre hojiki oina di matang sida Manipuri paw lojare mathangi Manipuri paw numidang pung 8 da muk phangbigani